그나지 와 꽝강 레이야 그나지 안 가고 싸우 통이 까지 안 가고 싶어 예 근데 또 봐. ꯅꯪ ꯆꯦꯂꯦꯟꯖ ꯇꯧꯁꯦ ꯍꯥꯏꯕꯗꯨ ꯁꯤ ꯀꯩ ꯆꯦꯂꯦꯟꯖ ꯍꯥꯏꯖꯦ ꯍꯋꯥꯏ ꯍꯋꯥꯏ ꯃꯔꯨ ꯑꯍꯨꯝ ꯃꯔꯤ ꯄꯥꯏꯔꯒ ꯀꯩꯅꯣ ꯁꯤ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯇꯧꯔꯅꯤ ꯉꯁꯤꯒꯤ ꯀꯃꯥꯏꯅ ꯇꯧ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯔꯦꯟ ꯔꯨꯝ ꯔꯦꯟ ꯄꯤꯐꯝ ꯄꯩꯁꯥꯗꯨ ꯂꯩꯇ꯭ꯔꯦ ꯁꯝ ꯃꯅꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯌꯨꯝꯕꯨꯅꯁꯨ ꯇꯥꯟꯊꯣꯔꯛꯑꯦ ꯁꯝꯁꯤꯁꯨ ꯁꯥꯡ ꯀꯛ ꯉꯝꯗ꯭ꯔꯦ ꯑꯉꯥꯎ ꯃꯥꯜꯂꯦ ꯍꯥꯏꯔꯦ ꯃꯌꯥꯝꯅꯁꯨ ꯑꯩ ꯀꯩ ꯏꯟꯖꯥꯡꯅꯣ ꯇꯧꯗꯣꯏꯁꯦ ꯉꯥꯎꯕ ꯉꯥꯎ ꯄꯨꯔꯥ ꯉꯥꯎꯔꯒ ꯇꯧꯕꯅꯦ ꯑꯗꯩ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯁꯤ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯇꯧꯕꯅꯤ ꯁꯤꯁꯦ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯆꯥꯅꯤꯡꯉꯥꯏꯗꯤ ꯂꯩꯇ꯭ꯔꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯣ ꯈꯤꯇꯪ ꯐꯖꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯂꯥꯏꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯏꯁꯥꯁꯨ ꯂꯥꯏꯔꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯂꯥꯏꯔꯖꯔꯕ ꯀꯥꯏꯗ ꯑꯩꯈꯣꯏ ꯐꯨꯔꯤꯠꯅꯣ ꯑꯗꯨꯅ ꯐꯨꯔꯤꯠ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯑꯗꯨꯗꯨꯒꯤꯅꯦ ꯑꯗꯨ ꯁꯤ ꯑꯩꯈꯣꯏꯒꯨꯝꯕ ꯂꯥꯏꯔꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯈꯔ ꯆꯥꯔ ꯍꯤꯡꯖꯔꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯨꯝꯕꯁꯦ ꯐꯨꯠꯇꯣꯏꯔꯥ ꯀꯩꯗꯧꯗꯣꯏꯅꯣ ꯊꯣꯡꯉꯛꯀꯗꯣꯏꯅꯤ ꯁꯤ ꯍꯋꯥꯏ ꯊꯣꯡ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊꯣꯡꯕꯗ ꯑꯩꯈꯣꯏꯒꯤ ꯃꯍꯤꯗꯤ ꯆꯥꯗꯣꯏꯅꯦ ꯃꯍꯤ ꯉꯥꯛ ꯆꯥꯔꯁꯦꯕ ꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯀꯅꯥ ꯑꯩꯗꯤ ꯆꯥꯔꯣꯏ ꯃꯤ ꯃꯉꯥ ꯅꯪꯒꯅꯤ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯒꯤ ꯆꯥꯕ ꯇꯜꯂꯦ ꯃꯔꯨ ꯑꯣꯏꯅ ꯁꯤ ꯑꯂꯨ ꯃꯔꯤ ꯑꯃꯒ ꯂꯩ ꯑꯂꯨ ꯃꯔꯤꯁꯤꯅ ꯀꯥꯡꯃꯦꯠ ꯇꯧꯔꯛꯑꯒꯦ ꯁꯤꯒꯤ ꯑꯂꯨ ꯃꯔꯤꯁꯦ ꯑꯂꯨ ꯃꯔꯤꯗꯨꯒ ꯑꯂꯨ ꯃꯔꯤꯁꯤꯅ ꯀꯥꯡꯃꯦꯠ ꯀꯥꯡꯃꯦꯠꯁꯨ ꯇꯧꯔꯒꯦ ꯌꯥꯎꯔꯝꯗꯣꯏꯔꯕ ꯀꯥꯡꯃꯦꯠ ꯑꯃꯒ ꯇꯧꯔꯒꯦ ꯍꯪꯒꯥꯝ ꯑꯄꯠꯄ ꯈꯔ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯨꯒ ꯀꯣꯠꯂꯒꯅꯦ ꯑꯩꯅ ꯀꯣꯂꯥꯗ ꯌꯥꯝ ꯆꯥꯔꯛꯄ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯀꯣꯂꯥꯗ ꯆꯥꯔꯛꯄ ꯀꯥꯡꯕꯨꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯗꯣ ꯌꯥꯝ ꯐꯖꯩ ꯁꯝꯁꯤ ꯄꯣꯁ ꯇꯥꯕꯅꯦ ꯀꯔꯝ ꯀꯥꯟꯗ ꯀꯛꯇꯣꯏꯅꯣ ꯁꯤꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯤ ꯊꯥꯖꯗ꯭ꯔꯦ ꯏꯅꯥꯛ ꯈꯨꯟꯁꯤꯐꯥꯎꯗꯤ ꯀꯥꯔꯣꯏꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯀꯣꯏꯗ꯭ꯔꯤ ꯂꯨꯈꯝ ꯌꯧꯗꯣꯔꯦ ꯑꯩꯕꯨ ꯅꯣꯛꯍꯜꯂꯦ ꯂꯥꯏꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯏꯔꯕꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯁꯤꯒꯤ ꯊꯣꯡꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯗ ꯃꯌꯥꯝ ꯎꯠꯆꯔꯒꯦ ꯁꯤ ꯍꯋꯥꯏꯁꯤ ꯈꯛꯇꯅꯤ ꯑꯩ ꯊꯣꯡꯉ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯁꯦ ꯑꯂꯨ ꯀꯥꯡꯃꯦꯠꯁꯤꯒ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯌꯥꯝ ꯁꯦꯡꯗꯤ ꯁꯦꯡꯉꯣ ꯑꯗꯨ ꯍꯋꯥꯏꯗꯣ ꯈꯛꯇꯅꯤꯀꯣ ꯁꯤ ꯈꯛꯇꯅꯤ ꯑꯩ ꯂꯣꯏꯕ ꯅꯝꯅꯤ ꯍꯋꯥꯏ ꯊꯣꯡꯉꯦ ꯁꯤ ꯑꯣꯀꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯋꯥꯏ ꯍꯩꯖꯔꯒꯦ ꯍꯋꯥꯏ ꯍꯩꯖꯔꯒꯦ ꯊꯥꯎ ꯍꯩꯖꯔꯒꯦ ꯐꯨꯔꯤꯠꯁꯤ ꯀꯩꯗꯧꯏꯅꯣ ꯑꯉꯥꯎꯕ ꯈꯨꯊꯣꯡꯅꯤ ꯊꯥꯎꯁꯨ ꯈꯇꯪ ꯂꯩꯌꯦ ꯑꯗꯣ ꯁꯤ ꯍꯋꯥꯏꯁꯦ ꯑꯗꯣ ꯈꯥꯡꯁꯤꯁꯨ ꯁꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤꯀꯣ ꯁꯤꯁꯦ ꯀꯩꯅꯣ ꯇꯩꯈꯤꯕꯩꯅꯤꯀꯣ ꯃꯌꯥꯝꯅ ꯑꯃꯨꯛ ꯀꯩꯅꯣ ꯃꯥꯜꯂꯦꯅ ꯍꯥꯏꯔꯛꯄꯗꯣ ꯌꯥꯝ ꯀꯩꯅꯣ ꯍꯥꯏꯁꯦ ꯄꯪꯍꯥꯞ ꯍꯥꯞꯆꯟꯕꯤꯅꯦ ꯑꯩꯗꯤ ꯄꯪꯍꯥꯞ ꯍꯥꯞꯆꯟꯕꯤꯅꯦ ꯃꯦꯟ ꯇꯥꯗꯕꯤꯗ ꯑꯗꯨꯝ ꯈꯥꯕꯩ ꯂꯩꯇꯕ꯭ꯔꯣ ꯈꯔ ꯀꯥꯏ ꯈꯥꯕꯩꯅꯣ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯔꯨ ꯃꯔꯥꯡꯁꯦ ꯁꯤꯗ ꯃꯌꯥꯝꯅ ꯑꯃꯨꯛ ꯊꯤ ꯉꯥꯡꯕꯤꯔꯤꯅꯤ ꯌꯥꯏ ꯈꯥꯕꯩ ꯂꯩꯇꯕ ꯊꯨꯝꯃꯧ ꯁꯤꯗ ꯂꯣꯏ ꯀꯥꯔ ꯇꯧꯔꯦ ꯁꯤꯗ ꯉꯁꯥꯏ ꯍꯋꯥꯏꯗꯨꯅꯤ ꯁꯤ ꯑꯩ ꯑꯁꯦꯡꯕꯩ ꯃꯥꯜꯂꯦ ꯑꯣꯏꯗꯕ ꯋꯥꯡꯈꯤꯗ꯭ꯔꯥ ꯍꯥꯏꯁꯦ ꯍꯣꯔꯦꯟ ꯄꯨꯊꯣꯛꯄ ꯈꯪꯗꯕ ꯂꯩꯔꯗꯤ ꯂꯣꯏ ꯍꯥꯞꯆꯟꯕꯤꯅꯦ ꯑꯩ ꯍꯤꯡꯒꯣꯜ ꯀꯥꯏꯗꯣꯛꯅꯤꯗ ꯄꯪꯍꯥꯞ ꯍꯥꯞꯆꯟꯕꯤꯅꯤ ꯑꯃꯨꯛꯇ ꯂꯣꯏꯁꯟꯕꯤꯅꯦꯕ ꯑꯩꯒꯤꯗꯤ ꯑꯗꯣ ꯍꯥꯎꯁꯨ ꯑꯗꯨꯝ ꯍꯥꯎꯅ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯤ ꯍꯥꯎꯍꯟꯕꯗꯤ ꯍꯩꯌꯦꯕ ꯊꯨꯝꯁꯨ ꯍꯥꯞꯀꯗꯧꯅꯤ ꯑꯗꯨꯝ ꯂꯣꯏ ꯂꯣꯏꯔꯦ ꯑꯃꯨꯛꯇ ꯍꯥꯞꯄꯗ ꯂꯣꯏꯔꯣꯏ ꯃꯍꯤ ꯌꯥꯝ ꯍꯥꯞꯇꯣꯏꯅꯤꯅ ꯊꯨꯝ ꯈꯔ ꯌꯥꯝ ꯍꯥꯞꯇ ꯌꯥꯔꯣꯏ ꯌꯥꯛꯀꯅꯤꯀꯣ ꯃꯍꯤ ꯌꯥꯝ ꯍꯥꯞꯄꯛꯀꯅꯤꯕ ꯁꯤꯗ ꯃꯌꯥ ꯈꯛꯇ ꯂꯣꯏꯗꯣꯏꯔꯕ ꯂꯣꯏꯔꯦ ꯃꯆꯨ ꯍꯥꯞꯇꯧ ꯋꯥꯅꯤ ꯃꯆꯨꯁꯨ ꯍꯥꯞꯆꯟꯕꯤꯅꯤ ꯃꯆꯨ ꯈꯔ ꯂꯩꯕ ꯃꯆꯨ ꯃꯣꯔꯣꯛ ꯈꯔꯁꯨ ꯂꯩꯔꯝꯒꯅꯤ ꯃꯆꯨꯗꯤ ꯐꯖꯗꯣꯔꯦ ꯃꯆꯨ ꯐꯖꯅꯗꯣꯏꯅꯤ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯒꯅꯤ ꯏꯟꯖꯥꯡ ꯃꯍꯤ ꯍꯥꯞꯀꯦꯁꯤ ꯃꯍꯤꯁꯦ ꯀꯥꯏꯗ ꯍꯥꯞꯇꯣꯏꯅꯣ ꯁꯤ ꯇꯧꯔꯤꯁꯦ ꯍꯥꯞꯇꯣꯏꯅꯤ ꯑꯣ ꯏꯁꯤꯡꯁꯦ ꯑꯐꯕꯅꯦ ꯏꯁꯤꯡ ꯑꯐꯕꯅꯤ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯂꯥꯜꯂꯕ ꯁꯤ ꯃꯍꯤꯁꯦ ꯑꯣꯏꯗꯣꯏꯔꯕ ꯁꯤ ꯃꯍꯤ ꯑꯣꯏꯗꯣꯏꯅꯤ ꯈꯔ ꯌꯥꯝ ꯍꯥꯞꯇꯣꯏꯅꯤ ꯑꯠꯆꯥ ꯁꯤ ꯃꯍꯤꯁꯤꯅꯤꯀꯣ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯆꯥꯔꯤ ꯀꯌꯥꯝ ꯌꯥꯗꯣꯏꯅꯣ ꯋꯥꯠꯂꯤ ꯌꯥꯝ ꯋꯥꯠꯂꯤ ꯃꯍꯤ ꯌꯥꯝꯗ ꯌꯥꯔꯣꯏ ꯏꯟꯁꯥꯡꯁꯦ ꯑꯩꯈꯣꯏ ꯆꯥꯗꯣꯏ ꯆꯥꯗꯣꯏꯅꯤ ꯄꯤꯛꯊꯜꯂꯦ ꯐꯖꯗ꯭ꯔꯦ ꯈꯥꯕꯩ ꯂꯩꯔꯝꯃꯦ ꯐꯥꯒꯤ ꯇꯧꯅꯤ ꯈꯥꯕꯩ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯀꯨꯞꯁꯜꯂ ꯂꯣꯏꯔꯁꯦ ꯁꯤ ꯍꯋꯥꯏ ꯊꯣꯡ ꯂꯣꯏꯔꯦ ꯁꯤꯅꯤ ꯇꯧꯗꯣꯏꯁꯤ ꯀꯥ ꯑꯃ ꯂꯣꯏꯗꯣꯏꯔꯥ ꯀꯥꯡꯃꯦꯠ ꯑꯃꯨꯛ ꯌꯥꯎꯔꯛꯀꯅꯤ ꯌꯥꯏꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯤ ꯇꯧꯖꯗꯣꯏꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯩꯅ ꯉꯁꯥꯏ ꯎꯠꯆꯕꯗꯨꯅꯦꯕꯀꯣ ꯋꯥ ꯉꯥꯡꯅꯗꯕꯤꯁꯦ ꯁꯝ ꯀꯥꯁꯦ ꯑꯩꯅ ꯊꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯑꯩ ꯁꯝ ꯀꯛꯇ꯭ꯔꯦ ꯐꯖꯔꯕꯅꯦ ꯌꯦꯡꯉꯨ ꯃꯍꯤ ꯁꯥꯗꯤ ꯁꯥꯔꯦ ꯀꯩꯝ ꯌꯥꯎꯗꯕꯅꯦ ꯊꯥꯎ ꯊꯥꯎ ꯉꯥꯛꯇꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯃꯆꯨꯗꯤ ꯐꯖꯩ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯁꯨ ꯋꯥꯅꯔꯦꯕꯀꯣ ꯌꯥꯝ ꯋꯥꯅꯕꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕꯁꯤ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯕ ꯄꯣꯠꯇꯨꯒꯤ ꯊꯤꯝꯗ ꯉꯁꯤ ꯇꯧꯖꯕꯅꯤ ꯑꯃꯒꯤ ꯋꯥ ꯑꯝꯇ ꯅꯠꯆꯗꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯊꯥꯎꯗ ꯁꯨꯝ ꯆꯥ ꯂꯩ ꯁꯥꯗ ꯁꯨꯝ ꯆꯥ ꯂꯩꯌꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅꯁꯨ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯃꯈꯛꯇꯁꯨ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯆꯥꯕꯁꯤꯗ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯅꯤꯡꯕ꯭ꯔꯥ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗꯁꯨ ꯅꯝꯖꯕꯅꯤ ꯉꯥꯏꯍꯥꯛ ꯈꯤꯇꯪ ꯉꯥꯏꯍꯥꯛ ꯅꯣꯛꯅꯅꯕ ꯈꯔ ꯍꯥꯞꯆꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯌꯥꯝ ꯁꯣꯏꯈꯤꯕ ꯌꯥꯎꯔꯤ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯂꯥꯏꯛ ꯁꯣꯏ ꯇꯧꯕꯤꯔꯝꯃꯣ ꯐꯨꯔꯤꯠꯁꯤ ꯑꯩꯒꯤ ꯂꯨꯄꯥ 50 ꯄꯤꯕ ꯐꯨꯔꯤꯠꯁꯤ ꯁꯦꯒꯥꯏꯈ꯭ꯔꯦ ꯑꯗꯨ ꯂꯣꯏ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯏꯆꯥꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯇꯁꯦꯡꯅ ꯁꯤ ꯃꯄꯪ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯀꯣ ꯃꯄꯪ ꯑꯃ ꯌꯥꯎꯋꯦ ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯄꯨꯊꯔꯒ ꯁꯥꯔꯤꯕ ꯈꯔ ꯀꯩꯝ ꯌꯥꯎꯗꯕꯗꯨꯅꯦ ꯁꯤꯁꯦ ꯇꯨ ꯍꯥꯟꯅ ꯀꯣꯛꯈꯠꯂꯨ ꯁꯥꯗꯤ ꯁꯥꯕ꯭ꯔꯥ ꯁꯥꯏ ꯌꯥꯝꯅ
ꯈꯥꯕꯩ ꯑꯃ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ ꯑꯗꯨ ꯍꯥꯏꯖꯔꯛꯄꯗꯣ ꯈꯪꯒꯅꯤ ꯑꯗꯨꯝ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯌꯥꯎꯔꯦ ꯍꯪꯒꯥꯝ ꯑꯅꯤ ꯍꯪꯒꯥꯝ ꯑꯅꯤ ꯑꯃꯒ ꯌꯥꯎꯔꯦ ꯑꯇꯩ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯩꯅ ꯊꯥꯏꯅ ꯈꯣꯂꯥꯗ ꯉꯁꯥꯏ ꯑꯩꯅ ꯆꯥꯔꯛꯄꯅꯤ ꯐꯥꯒꯤ ꯃꯥꯟꯕꯅꯦ ꯑꯗꯣ ꯑꯁꯦꯡꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯁꯦꯡꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯒ ꯑꯣꯏꯅ ꯇꯧꯔꯒꯦ ꯉꯁꯤ ꯆꯦꯂꯦꯟꯖꯅꯤ ꯄꯅꯤꯁꯃꯦꯟꯁꯨ ꯂꯩ ꯆꯒꯥꯁꯨ ꯌꯥꯎ ꯂꯩꯔꯝꯃꯦ ꯇꯧꯕ ꯑꯦ ꯆꯒꯥꯁꯦ ꯌꯥꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯔꯩꯕ ꯈꯔ ꯆꯥꯔꯁꯦꯅ ꯇꯧꯕꯅꯦ ꯑꯣꯀꯦ ꯌꯥꯏꯀꯣ ꯑꯥ ꯅꯩꯒꯗꯣꯏꯅꯤ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤꯗꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯆꯦꯡꯕꯤꯌꯨ ꯌꯥꯏ ꯑꯗꯨꯗꯤ 3 2 ꯅꯪꯗꯤ ꯆꯥ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣ ꯇꯧ ꯆꯦꯂꯦꯟꯖ ꯇꯧꯁꯜ ꯂꯩꯔꯝꯃꯤꯅ ꯆꯒꯥ ꯆꯥꯅꯤꯡ 3 2 1 ꯒꯣ ꯁ꯭ꯇꯥꯔꯠ ꯌꯦꯡꯉꯨꯁꯦ ꯁꯤ ꯃꯄꯪ ꯑꯝꯇ ꯌꯥꯎꯔꯣꯏ ꯌꯦꯡꯉꯨꯁꯦ ꯑꯩ ꯍꯥꯏꯖꯗꯣꯏꯁꯦ ꯃꯄꯪ ꯑꯝꯇ ꯌꯥꯎꯔꯣꯏ ꯂꯣꯏ ꯀꯦꯜꯂꯛꯇꯅ ꯑꯃꯨꯛ ꯃꯄꯪ ꯑꯃꯨꯛ ꯌꯥꯎꯈꯤꯗ꯭ꯔꯦ ꯏꯃꯩ ꯃꯩ ꯍꯧꯔꯛꯑꯣ ꯐꯖꯔꯦ ꯁꯤꯗꯤ ꯏꯟꯖꯥꯡ ꯌꯦꯟ ꯊꯣꯡꯕ ꯅꯨꯡꯉꯥꯏ ꯃꯤꯅꯤꯠ ꯊꯥꯏꯀꯣ ꯑꯩ ꯅꯥꯀꯣꯡꯁꯦ ꯋꯤꯡ 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 ꯂꯥꯎꯔꯤ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯕꯪ ꯕꯪ ꯂꯥꯎꯕ ꯀꯩꯅꯣ ꯇꯧꯔꯛꯇꯣꯏꯔꯥ ꯀꯥꯡꯃꯦꯠꯁꯦ ꯎꯃꯣꯔꯣꯛꯀ ꯃꯦꯠ ꯂꯩꯔꯦ ꯅꯪ ꯂꯣꯏꯁꯤꯜꯂꯃꯤꯅ ꯆꯥꯅꯣ ꯍꯥꯡꯉꯔꯣꯏ ꯁꯤꯗ ꯉꯁꯥꯏꯅ ꯃꯥꯅ ꯍꯟꯕꯤꯔꯤꯁꯤꯅꯦꯕ ꯑꯩ ꯆꯦꯂꯦꯟꯖ ꯑꯩ ꯄꯅꯤꯁꯃꯦꯟ ꯐꯪꯅꯤ ꯈꯨꯁꯨꯝꯗꯨ ꯊꯛꯇꯧꯅꯨꯀꯣ ꯊꯛꯇ ꯊꯛꯏꯅꯦ ꯈꯨꯁꯨꯝ ꯀꯩꯅꯣ ꯇꯥꯔꯦ ꯉꯥꯎꯁꯤ ꯐꯖꯔꯦ 와 뭐야 그대가 오이 바로 해야 돼? 와브라 와 ngạc rest thôi rồi chắc chắc nhau ra rồi nè 하 chắc nhau đâu ra rồi bài mà ra 누워라 봐봐 나자 누워라 보자 nuôi chứ nuôi để chắc nhau rồi mấy mèo nữa bây giờ tụi ta xem nghề không để sao rồi làm giờ rồi làm giờ rồi hai người đang ngâm kìa 미니 뭐 가위로 실려면 쏴
ꯇꯨ ꯃꯄꯪ ꯑꯃꯕꯨ ꯌꯥꯎꯗꯦ ꯃꯄꯪ ꯌꯥꯎꯗꯕ ꯃꯄꯪ ꯍꯥꯏꯕꯨ ꯆꯥꯛ ꯇꯨ ꯁꯤꯅ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯛꯆꯥꯡ ꯑꯗꯨꯝ ꯐꯅꯤꯅ ꯈꯜꯂꯦ ꯌꯥꯏ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯅ ꯚ꯭ꯌꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯍꯥꯏꯅ ꯆꯥꯗꯣꯏꯅꯣ ꯚ꯭ꯌꯨ ꯌꯦꯡꯕꯤꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯩꯅꯣꯁꯦ ꯇꯧꯗꯕꯅꯤꯗ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯣꯏ ꯃꯌꯥꯝꯁꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯄꯅꯤꯁꯃꯦꯟ ꯅꯠꯇꯦ ꯄꯅꯤꯁꯃꯦꯟ ꯌꯥꯎꯗꯦ ꯑꯗꯨ ꯃꯌꯥꯝ ꯄꯅꯤꯁꯃꯦꯟ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯄꯅꯤꯁꯃꯦꯟꯒꯤ ꯂꯥꯛꯑꯦ ꯏꯆꯥꯅꯨꯄꯥ ꯃꯅꯤꯡꯗ ꯂꯩꯔꯦ ꯑꯗꯣ ꯄꯅꯤꯁꯃꯦꯟꯁꯦ ꯑꯩꯅ ꯉꯁꯤ ꯇꯧꯍꯟꯗꯣꯏꯁꯦ ꯃꯥꯁꯦ ꯌꯥꯝ ꯇ꯭ꯔꯥꯐꯤꯛ ꯑꯣꯏꯍꯧꯕ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯗꯅ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛ ꯌꯥꯝ ꯑꯣꯏꯕ ꯄꯥꯝꯕ ꯍꯧꯔꯒ ꯇ꯭ꯔꯥꯐꯤꯛꯀ ꯑꯣꯏꯍꯧꯗꯕ ꯀꯥꯡꯕꯨꯅ ꯇꯧꯕ ꯑꯦꯛꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯛꯁꯤꯡ ꯇꯧꯗꯣꯏꯔꯕ ꯑꯦꯛꯁꯤꯡꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯇ꯭ꯔꯥꯐꯤꯛꯀꯤ ꯃꯑꯣꯡꯗ ꯁꯥꯍꯜꯂꯅꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛ ꯅꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇ꯭ꯔꯥꯐꯤꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯨꯗꯩꯒ ꯁꯦꯠꯍꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯔꯥ ꯃꯩꯇꯩ ꯇ꯭ꯔꯥꯐꯤꯛ ꯈꯨꯗꯩ ꯁꯦꯠ ꯑꯗꯨꯅꯤꯅꯦ ꯇ꯭ꯔꯥꯐꯤꯛ ꯈꯨꯗꯩ ꯁꯦꯠꯇ ꯇꯧꯍꯜꯂꯒꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯇ꯭ꯔꯥꯐꯤꯛ ꯂꯣꯝꯗ ꯂꯥꯛꯑꯒꯦ ꯒꯥꯏꯁ ꯁꯤꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯛꯇꯣꯏꯁꯦ ꯇ꯭ꯔꯥꯐꯤꯛ ꯄꯣꯠꯁꯦ ꯇ꯭ꯔꯥꯐꯤꯛꯅꯦ ꯍꯧꯖꯤꯛ ꯇꯧꯔꯛꯇꯣꯏꯁꯦ ꯆꯥꯔ ꯇꯧꯔꯣ ꯑꯦꯛꯁꯟ ꯈꯔ ꯇꯧꯔꯣ ꯑꯗꯨꯗꯤ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯑꯣ ꯌꯥꯔꯦ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯀꯔꯝꯕ ꯒꯥꯔꯤ ꯈꯥꯝꯕꯅ ꯇꯧꯔꯛꯇꯣꯏꯁꯦ ꯒꯥꯔꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯃ ꯈꯥꯝꯕ ꯑꯃ ꯆꯠꯈꯤꯕ ꯃꯑꯣꯡꯗꯨꯔꯕ ꯑꯃꯨꯛ ꯑꯗꯨ ꯈꯥꯝꯕ ꯍꯥꯏꯔꯣꯗꯅ ꯒꯥꯔꯤ ꯈꯥꯝꯕ ꯃꯑꯣꯡꯗꯨꯗꯤ ꯌꯥꯗꯦ ꯑꯣꯀꯦ ꯑꯩꯗꯤ ꯇ꯭ꯔꯥꯐꯤꯛ ꯑꯆꯝꯕ ꯇ꯭ꯔꯥꯐꯤꯛꯅꯤꯅ ꯑꯣꯀꯦ ꯑꯣꯀꯦ ꯑꯦ ꯑꯦ ꯇꯧꯏꯅꯣ ꯁꯤꯗꯤ ꯍꯩ ꯍꯩ ꯍꯥ ꯌꯨ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯍꯨꯏꯁꯦꯟ ꯌꯥꯝ ꯀꯟꯅ ꯈꯣꯡ ꯌꯥꯗꯦ ꯍꯨꯏꯁꯦꯟ ꯀꯟꯅ ꯈꯣꯡꯖꯤꯜꯂꯛꯄ ꯀꯥꯡꯕꯨꯗꯨꯅ ꯀꯔꯤꯅꯣ ꯍꯨꯏꯁꯦꯟ ꯀꯟꯅ ꯈꯣꯡ ꯌꯥꯗꯦꯕ ꯍꯨꯏꯁꯦꯟ ꯀꯟꯅ ꯈꯣꯡ ꯌꯥꯗꯦ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯟꯗꯛꯅ ꯇꯧꯗꯣꯏ ꯄꯣꯠꯁꯤꯅ ꯑꯃꯨꯛ ꯑꯗꯨꯅ ꯇ꯭ꯔꯥꯐꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯇ꯭ꯔꯥꯐꯤꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯥꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯝ ꯇꯧꯊꯣꯛ ꯌꯥꯔꯦ ꯃꯤ ꯈꯥꯝꯕꯒꯤꯔꯕ ꯚꯤ ꯑꯥꯏ ꯄꯤ ꯂꯥꯛꯄꯩ ꯃꯑꯣꯡ ꯚꯤ ꯇꯧꯔꯛꯑꯒꯦ ꯑꯥꯏ ꯄꯤ ꯂꯥꯛꯄꯩ ꯚꯤ ꯑꯥꯏ ꯄꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯈꯥꯝꯕꯩ ꯃꯑꯣꯡ ꯇꯧꯔꯒꯦ ꯑꯣꯀꯦ ꯇꯧꯏꯅꯦ ꯃꯥꯏꯀꯩꯒ ꯐꯖꯅ ꯈꯪꯉꯤꯅꯦ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯇ꯭ꯔꯥꯐꯤꯛꯇ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯁꯨ ꯀꯔꯦꯝ ꯀꯊꯥꯏꯅꯖꯕ ꯑꯝꯇ ꯅꯠꯆꯗꯦ ꯃꯥꯁꯦ ꯌꯥꯝꯅ ꯏꯆꯥꯁꯦ ꯇ꯭ꯔꯥꯐꯤꯛꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯄꯥꯝꯖꯔꯛꯏ ꯑꯗ ꯉꯁꯤꯁꯦ ꯑꯩꯅ ꯃꯥꯒꯤ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯝ ꯇ꯭ꯔꯥꯐꯤꯛ ꯑꯣꯏꯅꯤꯡꯕꯗꯣ ꯑꯗꯨꯗꯨꯒꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅ ꯐꯟ ꯑꯣꯏꯅ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯐꯅꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯁꯦ ꯇ꯭ꯔꯥꯐꯤꯛ ꯑꯣꯏꯕꯁꯨ ꯏꯁꯣꯔꯅ ꯄꯤꯅꯔꯤꯕ ꯏꯪꯉꯦ ꯑꯣꯏꯁꯅꯨ ꯇ꯭ꯔꯥꯐꯤꯛ ꯑꯣꯏꯗꯣꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯂꯥꯁꯇꯅꯦ ꯅꯪ ꯁꯣ ꯈꯔꯗꯤ ꯇꯧꯔꯝ ꯇꯥꯔꯦ ꯑꯗꯨꯗꯤ ꯀꯩ ꯁꯣꯅꯣ ꯃꯩꯇꯩꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯔꯝ ꯇꯥꯔꯦꯅ ꯃꯩꯇꯩꯒꯤ ꯍꯥꯏꯗꯤ ꯅꯪ ꯁꯥꯔꯩ ꯁꯥꯇꯩ ꯈꯔ ꯇꯧꯔꯝ ꯇꯥꯔꯦ ꯅꯪ ꯈꯨꯗꯩꯗꯤ ꯁꯦꯠꯂꯦ ꯑꯗꯨ ꯑꯣꯏꯁꯨ ꯅꯈꯨꯠꯅ ꯆꯠꯄ ꯉꯝꯃꯤꯕ꯭ꯔꯣ ꯆꯠꯄꯗꯤ ꯉꯝꯃꯤꯅ ꯆꯥꯛ ꯇꯣꯛꯇ ꯉꯥꯏꯔꯤꯃꯤꯅ ꯑꯗꯨꯏꯁꯨ ꯍꯥꯏꯐꯦꯠ ꯇ꯭ꯔꯥꯏ ꯇꯧꯁꯜꯂꯣ ꯀꯩꯅꯣ ꯃꯇꯦꯛ ꯑꯃ ꯆꯠꯂꯒ ꯕꯨꯛꯇꯜ ꯑꯅꯤꯗꯪ ꯄꯥꯛ ꯂꯥꯎ ꯏꯟꯁꯤꯜꯂꯝꯃꯒ ꯂꯣꯏꯁꯤꯜꯂꯁꯤ ꯀꯩꯅꯣ ꯋꯥꯔꯤꯗꯤ ꯕꯨꯛꯇꯟ ꯑꯅꯤꯒ ꯕꯨꯛꯇꯟ ꯑꯣꯏꯅ ꯊꯥꯔꯗꯤ ꯌꯥꯔꯣꯏ ꯑꯣꯀꯦ ꯆꯥꯛꯇꯤ ꯇꯣꯛꯇ ꯉꯥꯏꯔꯤꯕ ꯑꯩꯁꯦ ꯑꯗꯣ ꯆꯍꯤ ꯑꯅꯤꯗꯤ ꯐꯥꯔꯝꯈꯤꯔꯣꯏ ꯑꯃ ꯇꯪꯈꯥꯏꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤ ꯑꯩꯅ ꯁꯥꯟꯅꯔꯛꯇ꯭ꯔꯤꯁꯦ ꯑꯣꯀꯦ ꯍꯛꯆꯥꯡ ꯌꯥꯝ ꯌꯥꯗ꯭ꯔꯦ ꯑꯣꯀꯦ ꯑꯗꯣ ꯇ꯭ꯔꯥꯏ ꯇꯧꯔꯁꯦ ꯁ꯭ꯋꯥꯏꯗ ꯌꯣꯠ ꯑꯃ ꯐꯨꯝꯗꯥꯏꯅꯦ ꯀꯥꯏ ꯂꯦꯠꯁ ꯂꯩꯒ꯭ꯔꯦ ꯇ꯭ꯔꯥꯏ ꯃꯇꯦꯛ ꯑꯃꯈꯛ ꯆꯠꯂꯨ ꯌꯥꯔꯦ ꯑꯣ ꯑꯗꯨ ꯂꯩꯔꯕ ꯁꯤ ꯂꯩꯔꯦ ꯌꯦꯡꯉꯒꯦ ꯁ꯭ꯋꯥꯏꯗ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯂꯤꯕ ꯁꯤ ꯈꯨꯗꯩꯁꯤ ꯅꯥꯟꯊꯔ ꯈꯣꯡꯒ꯭ꯔꯥꯎ ꯁꯥꯡ ꯁꯦꯠꯂꯤ ꯃꯥ ꯍꯧꯖꯤꯛ ꯌꯦꯡꯉꯦꯀꯣ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯏꯁ꯭ꯋꯔ ꯌꯦꯡꯉꯁꯤ ꯃꯥꯒꯤ ꯈꯨꯗꯝꯅꯤ ꯑꯗꯨꯕꯨ ꯊꯥꯏꯅꯒꯤ ꯃꯁꯤꯟꯗꯨꯗꯤ ꯂꯩꯕꯅꯤꯍꯦ ꯍꯣꯏ ꯆꯨꯞꯆꯥꯛ 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 ꯏꯁ ꯆꯨꯞꯆꯥꯛ ꯐꯥꯔꯁ ꯇ꯭ꯔꯥꯏꯗ ꯇꯧꯋꯦ ꯂꯣꯏꯁꯜꯂꯣ ꯌꯥꯔꯦ ꯆꯥꯛ ꯏꯪꯊꯔꯛꯑꯅꯤ ꯈꯨꯠꯅ ꯕꯨꯛꯇꯟ ꯏꯜꯂꯝꯃꯨꯔꯥ ꯍꯥ ꯇꯧꯔꯛꯑꯦ ꯃꯥ ꯍꯦꯟꯖꯜꯂꯦ ꯃꯥꯁꯤꯗꯤ ꯈꯨꯠꯅ ꯕꯨꯛꯇꯟ ꯇꯧꯔꯦꯍꯦ ꯏꯜꯂꯝꯃꯨꯔꯕ ꯑꯩ ꯆꯁꯃꯥꯒ ꯂꯣꯏ ꯀꯦꯜꯂꯦꯍꯦ ꯃꯥꯁꯤꯗꯤ ꯅꯠꯇꯦ ꯄꯣꯠꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯤꯂꯣꯃꯤꯇꯔ 50 ꯆꯦꯜꯂꯦ ꯈꯨꯠꯅ ꯑꯗꯨꯗꯒꯤ ꯕꯨꯛꯇꯟ ꯃꯥꯅ ꯏꯜꯂꯝꯃꯨꯔꯥ ꯂꯪꯒꯦ ꯍꯥꯏꯔꯒ ꯇꯧꯔꯕꯗꯤ ꯈꯨꯠꯅ ꯑꯃꯨꯛ ꯕꯨꯛꯇꯟ ꯏꯟꯒꯦ ꯍꯥꯏꯖꯤꯜꯂꯛꯑꯦ ꯃꯥꯁꯤꯗꯤ ꯍꯥꯏꯗꯤ ꯈꯨꯗꯩ ꯁꯦꯠꯂꯒ ꯃꯥ ꯕꯨꯛꯇꯟ ꯏꯟꯒꯦ ꯍꯥꯏꯔꯦ ꯈꯨꯗꯩ ꯁꯦꯠꯂ ꯑꯣꯂꯥ ꯂꯣꯡꯉꯦ ꯈꯨꯗꯩ ꯅꯥꯟꯊꯔꯦ ꯈꯨꯗꯩꯁꯤꯗꯤ ꯃꯧꯐꯨꯂꯛ ꯀꯩꯅꯣ ꯁꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯗꯩꯁꯤꯗꯤ ꯏꯁꯀ ꯁꯥꯔꯦ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯅꯕ ꯉꯥꯏꯍꯥꯛ ꯅꯣꯛꯅꯕ ꯇꯧꯖꯕꯅꯤ ꯁꯣꯏꯈꯤꯕ ꯂꯥꯟꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯣꯀꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯃꯌꯥꯝ ꯄꯣꯊꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯃꯊꯪ ꯇꯧꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯄꯅꯤꯁꯃꯦꯟꯗꯨꯁꯨ ꯃꯌꯥꯝꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯕꯥꯏ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ